Tanusri manungda harauna changkre resmi nganbabu yenglaklaga. Laodana ibungo nangi kase yengu lao. Ka amuk senguriba. Horendagi hospital da leire dausida. Nang surgery loiraga amuk leiroidro. Namja aptani mukhaktang thigena khalle. Ahima ahidi tha ama leithoko haige tawbanine. Namaudu nungairui. Resmi noklaga nganbabu magi kada pukhatpirakle. Chango. Namja. Nganba manungda changlakle mana purakpa pochesing ado mafam chana thamjillaga masado sengdokpa changkre. Matamsu hojinkhe mathangi numitni Lechelgi fonda call ama lai. Lechel tamna paikhatle. Ichan pabunggi report lai. Yamuk jo kay herake. Pabung se maina chakpada lekhidaba natte. Masa pumba maina chak change. Mahabo thang nahana thilamle. Yamuk jo adudi ay nahana chingnabado chumle. Pabungbo hatpane haiba. Nang lakpa yaradi lao. Pabunggi mathaw mangambang thoknaba. O yamuk jo. Anido phone thamnakibaga lechul gari su ama paiduna thoklei. Loya hoige sumangaduda puja leirambadu ubada lechul changsillaga. Macha pau nungaiba ma leire. Puja lechul da yenglatlaga gari pau no. Ay horen laga tamagi nomcha. Ay hojik thabak ama chatlugadabane ba. Hoi. Lechul gari do thodoktuna lakle. Mapagi mathaw mangam pangthokpa do ngahak yauramlaga lechul mayumda halakle. Magi thamoida nganbabu nuksibana ngauraklaba mikupta nuksiba mahakti manakta leibiramdre mikupsinasu hena mathwai nungai handre numidang wairam maduda nganba lechilda call tawrei macha lechil mapira chelaga dada ai surgery tawdore ngasi hayengdi wari sanaba yadaw mandi ai operation theater da changadore ai dada ningthina thoklaw ko nangna thoklakpada ay ngairamgi dada nganba tamna noglei macha ay nangbu nagsidaba natte nang naibo kayam nagsi habado yengningduna tawbani sorry dada lale lechul mapido pallaga leirambadagi tamna sintharakle nganbabu nagsibana ngaurei nganbana changagi ko dude thame macha phone adu hek thamkibaga nganbasu manungda businkre Matam mahakti hauke takre numidang kupkre amambana fichang oiduna. Rina ngasay makai urude urabasu thoini yingsaludabani aduba hojek jagising chanaba matam asidani. Ningthina mamong mahaki saktam madubu uba fanglakle Rina ngakna. Mao karino nangna namay namituna loina pomle kablura bro. Lechil Rinada fat yinglai akiba matalaita khumlai. Pabang leitre ma. Rina khanjilludabani. Karibo, thoibabo. Nate ma, pabang mani. Rina ming adu tabada khangning singlatle. Man haikiba mayam ado. Adubu asawbadi utta. Oh. Chaba thakba loikre, somdana nganbabu ningthina surgery tawduna awatpa kidney do hapkre. Wakhaldi laktre. Numit maso apanba amata leita tapna chatningda haukre. Ayuk aduda lechil duk thaumay ningthina katuna mahaki mapuribagi yaifamanggol ni jari. Lechil manungda changlaklaga mafimarul hangdokle aduga nganbada call tawrei. Nganbaso kyan laklamlaba mali phone ado tapna paikhalei. Hello. Dada, nang kem tawdraba? Tawdre. Nangna karambi isorbo ningbano. Anaba pawbu pawdrida. Dada, nang yam kuina leirakadra? Leiroyi, hapta ni mukti leirakadaba mali. Oida, dada, Tanusri ki photo yaubra? Ihaw dada. Adudine, mangwanda aigi phone number piko. Adugane, phone tawro na hayo. Kaygino, nangso ay nakalibo wakalse, kaliraba. Nang nakalido kay wakhalna kangde. Adubo ay nakhanbadine. Laya ka makoy inise, kang nahalasi. Hoy, dada thamagi, waharibo. Hoy, dada. Phone ado thamnakibaga lechil loya hoida amuk chatkre. Asumna loya gastu khara loinarakpana hapta ani haibado farakadawri.
Leichel imung ani aduda kuchen hek chele. Ima, kainom yengu lao ba? Rina mamaubo yaba horaklabani. Karino? Akhoi loyagine nupi ama phangeba kana mali haibado yengu lao ne. Rina su changsilaga yengi. Aima, sidi tanu natro. Tanu di natiye. Ado mingsu mane. Saksu yamanadra. Haigumdana yamalini he. Ima, aine indom chada amukta ulukige. Hoi. Sumang ani aduda khariba sambalga loinaba leipambising ado chathok chasin tawba yaba maongda kaktuna semkhrabani. Leichel loya hoida laklaga. Domcha! Puzana. Kari tawre? Tu, kana mali yengune. Akhoi loyagi sema seba. Puja sangsinduna yengbada masunga e. Hojik loya fana yamna pharabani. Leichel bo naubiyoina ukhiba ado hojikti ukhidre. Puzana. Sidi mawa tombi natro. Natiye manabani. Noglamba Leichel mahaki maithong hanjin kiduna. Ado indom cha. Magi na haibadadi kanasu leitri. Madi ima hoigi indom cha do. Moigi yumgi tabak suna boina thambani. Takli makoigi imung ani ado yamna thina fattaba natte haiba. Pusa karim khanda. Yai. Leitabado akhoi leiri sidi. Indom cha. Thidana hiyeng thoklakpada masi yorakani haibani. Loya mathaktagi kumtharaklaga. Tema khailira. Leichel loya ki manakta changsilaga. Tu phone number pirake wari sanagera. Loya phone du lauraga yengi. Adubu mahakna tanubu kayam nungsi haiba ado khangba ngamle. Yamna laina. Kanam siba. Kana mange. Khangdi. Puza Leichel noklamba maithong hanjile. Leichel tapna haire. Tanu manbra. Kana mata mandi. Aiki tanu de. Nang yam nori loya. Nang adumna leiba yaroi. Adunani nang magal honglasi. Aina mangonda suwa hudukhrabani. Masu nangni yaragadi yagani haire. Karam na magi mapambo. Atopa misak amana. Irailay na sinma ngamgadoribano. Amanba fichulgi mahod. Ahanba mana silabaso. Aiki tamoyase. Manle haiduna. Anawba masingi yaroi. Leichel makhatana mariyet na batanduna. Horen namuktangdi munna khallo. Aduga nataymada khangalo. Puzasu tamna changsilae. Thoiba, nang nataymana hairisina phaniko. Leichel na, Nomcha, ai chatlage. Hairamduna yamna nungaitana thokre. Numit ado Leichel nungaifam ikhange khangde. Karigumbu wakhal amana fangatpagum. Maithongda Chainana yumnaba mami amadi tari. Numidang aduda ma chagi singthong lammadagi pairamba thangda ubada paiba ngamda thuk lauree makok adusu ngawraktuna lemai aduda duthakre. Chakhum room da changlakpa prinsela Leichel na thokhibadu ubada imung adugi mipumna maktanaba lauree. Ima, Tanao, Leichel sa kainom tawkre. Rina Tanao pakhatna chansilae wairamliba matawdu ubada. Macha thoibi chatlo kari achauba mathaudoro. Tanao se thangnaba mukta tawsi. Imung anido ngaside changnare fana yamna farabani. Loya Leichel bu kauduna changlakpada tawramliba do ure. Yam pakhatna chansilaklaga. Teima. Leichel bu thanglaga gari da hapchinkhre. Hospital tamna puraktuna Leichel bu doctorna nithina checkup tawkhre. Doctorna Rina bu kausilakpadagi masu manungda changlakle. Doctor duna waningai karisu leite khalli. Arauba pauni thagadoribase. Somga imawasi kansif oire. Rina harauna. Asengbagira doctor. Sagatchari. Leichel su harib ado tabada tapna mapukta nandana. Tathaki nungsi khodol. Rina hoi mayum tamna halakle. Harauba nungaibana pik thalle. Nganbadadi pau pikhidre surprise oina utlagi haiduna. Leichel magi kada mana cheksina solonduna thamliba upumacha adudagi fal khara lauthoragli yamna sunungaita machinda sole. Ima thinglaba ahing aduda mathanata gari adu thodoktuna mana hekek chatpa mafam aduda lagle. Mamagi hakchangsu leitaba wakhalgi turina yektuna mamagi mungfamni hairiba mafam aduda. Nong masu matamdinatta churakle kalab. Leichel file ado paiduna mungfam tamna changsilae
Aduga mongfam thak aduda khuru khuda kunthaduna higi kaplakle. Ima, Ima, nangna sambal kharamba, aigi nungsiba, ngasidi nungsima hiyali. Ai kaudri Ima. Ima gidamakta, ai ni yumlembam family gi property pumnama nafam disinani haibado. Ai kaudri. Makha tapna makhol niglap tare. Sige senatra. Imana khurang nangai chaba mikupto. Male masidagi chatkraba nangna maramoiduna imong anibo tamthina udhanba. Aisu imabu nungsi. Adu oirabasu imadi migi lamda karambani. Nangi nattaba putsakpo nangi oiningbani. Nasatagi khanba mini. Ngasidi nangbu nungsina solat puchinsina nangbu amuk thina solhanbire. Mapido pena tarakle. Aina napal kana Ima nangi nafam aigi famdagi kanamata na sinmangam lilawruba. Haujikti kanamata silari. Mani nangdi nungsiyuksanda maithire. Nangdi maithire. Thidana thoirare. Atubu nangi damak aina wasa khudolase sinaw haibra. Aigi singba thamoy asina nungsijaruba magi thamoybu thukayo haibra. Magi thamoy thukaybadi handakti ai ngamlaroi. Magi thamoy mikup kaya thukayduna lakpani. Adubu ngasidi ai thukayba ngamlaroi. Aibu warunu Ima. Nangdi maithire. Nang maithire. Tapna hugalakle pirang ado makut ani changduna fatfatay thoi. Ima, ingna chikna putsi chupagi lechaba ngamgi. Haiduna magi mingda onkraba chechang aduda yengi. Ningsinglai mana karam lawkiba nganbana yungauduna lakpa numit aduda. Lechilna, nangbo ay nugsida haibadayne. Angawbe, aina haiba pumnamak nangna thazaradi nangse apangdarene. Nagsibaduna nangbu chakanba. Yungauradi asengba loina haidu edune. Adu oirabasu ay thachade. Nangna thazanaba ay kari daw haibano. Karamba pusakna nangbu nagsiut pangamgane. Yungauba, kari ama utuna ay bu nagsiut kadoriba. Nagside nagse, sanang ay nagside. Pagi na tiya macha, nangi nagsibabo kari na ulo haibano. Leichel wafam mahirake hainduna tawbaga karigamba ama khangning ningsinglai wakhalda. Aibo ay nakalib asina chumgadoribra. Chumganida. Imagi ningbadu matangdi ay natungalagi. Konjel thokna ngan batana ba mawang dahiri. Dada, ase, nakoy gilamse ay giming da ulo dudi. Ngan banok laga. Nanggidamakta ay natawbang ngamlaydaba amta layte. Kaday, pero jedo ay sign tawki. Lechulgi mamangdani sign adu tawkiba. Loya mahaki sign su nawbisaduna mana lagtokibani. Adubu nganbagi nagsibana hilaklabada ma futaba tabapumnamak thadoklage khankre. Lechul che adu paiduna mongfam adugi mamangmaktada segayduna lemay aduda thadakre. Mabu yenglamba lumduna yengliba nupi ado sauna machinda solai. Mama ibu nagsidra haiba. Pai, nagsidra banina ay nagari tawrakpa haibado. Lechul gari ado thawduna mayum tamna amuk hankre. Nungsima bu laklani khan nungsima bu ngaijaduna hawkiba ahing oibana onthokna suthukhreda. Tamna leiba mikupta pungjama na haudedo. Nungai thokpa mikuptadi hawkiba khanghaude pungja nangso. Nung ado mapungfa na ngalakle. Imung singdo nganba lakani haibagi haraubaga. Ahal sing adudi masuba fanglani haiduna haraubaga na langbada loire. Phatte haigadra imung ani ado. Rina puja hoida laklaga. Inaw!
ꯄꯨꯖꯥ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤ ꯂꯩꯔꯦ ꯏꯆꯦ? ꯉꯁꯤꯗꯣ ꯑꯩꯈꯣꯏ ꯗꯣꯏꯅ ꯆꯥꯛꯇꯣ ꯄꯨꯂꯞ ꯆꯥꯔꯁꯤꯀꯣ? ꯄꯨꯖꯥ ꯅꯣꯛꯃꯤ ꯑꯍꯣꯏ ꯏꯆꯦ꯫ ꯂꯨꯞꯄꯒ ꯇꯣꯅꯥꯎꯒꯅ ꯉꯥꯟꯕꯕꯨ ꯑꯦꯌꯔꯄꯣꯔꯠꯇ ꯑꯣꯛꯄ ꯆꯠꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯀꯣꯏꯂꯥꯡ ꯂꯥꯡꯂꯦ꯫ ꯏꯃꯥ, ꯎꯇꯤꯗꯣ ꯑꯩ ꯊꯣꯡꯂꯛꯑꯒꯦ꯫ ꯔꯤꯅꯥꯅ ꯍꯣꯏ ꯐꯖꯅꯅꯦ ꯅꯤꯡꯊꯤꯅ ꯊꯣꯡꯂꯛꯎꯀꯣ꯫ ꯁꯣꯝꯗ ꯂꯥꯛꯄꯅ ꯂꯨꯞꯄꯒ ꯇꯣꯅꯥꯎꯒ ꯉꯥꯏꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥꯒ ꯅꯨꯄꯤ ꯑꯃꯒ ꯊꯣꯛꯂꯛꯄꯗ ꯎꯕꯗ ꯋꯥꯔꯤ ꯈꯪꯗꯕ ꯂꯨꯞꯄꯗꯤ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯂꯤ꯫ ꯇꯣꯅꯥꯎꯁꯨ ꯈꯪꯗꯕꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯏꯗꯤ ꯌꯨꯝꯗ ꯁꯥꯠꯂꯅ ꯑꯃ ꯁꯥꯔꯅꯤꯗꯅ ꯀꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯕ ꯃꯥꯅ ꯑꯃꯨꯛ ꯄꯨꯔꯛꯏꯁꯤꯅ? ꯍꯪꯖꯔꯣꯏꯗ ꯑꯩ꯫ ꯉꯥꯟꯕꯅ ꯀꯧꯔꯛꯏ, ꯄꯥꯕꯨꯡ, ꯇꯣꯅꯥꯎ꯫ ꯂꯨꯞꯄ ꯈꯟꯖꯥꯟꯅꯅ ꯀꯅꯥꯅꯣ ꯊꯣꯏꯕ ꯅꯨꯄꯤ ꯃꯆꯥꯁꯤꯅ? ꯃꯤꯅꯦ ꯄꯥꯕꯨꯡ꯫ ꯖꯨꯠ ꯆꯥꯗꯕ ꯊꯕꯛ ꯑꯣꯏꯔꯝꯂꯕꯀꯣ ꯅꯪ ꯍꯣꯔꯦꯟ ꯌꯨꯝꯗ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯀꯣ? ꯑꯁ ꯄꯥꯕꯨꯡ, ꯃꯤ ꯑꯉꯥꯡꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯃꯦ, ꯌꯨꯝ ꯌꯧꯔꯒ ꯑꯗꯨꯝ ꯈꯪꯉꯅꯤ꯫ ꯇꯣꯅꯥꯎ ꯉꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ, ꯇꯥꯃꯣ, ꯑꯩ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯎꯈ꯭ꯔꯦꯗ, ꯀꯥꯏꯗꯅꯣ ꯑꯩꯕꯣ? ꯎꯔꯝꯃꯅꯤ ꯄꯥꯕꯨꯡ, ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯌꯥꯔꯦ꯫ ꯇꯅꯨꯁ꯭ꯔꯤ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ, ꯅꯉꯥꯟꯕ, ꯃꯅꯤꯄꯨꯔꯁꯦ ꯌꯥꯝꯅ ꯐꯖꯩꯌꯦ꯫ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯣꯏꯔꯁꯨ ꯃꯅꯤꯄꯨꯔꯁꯦ ꯎꯔꯛꯇꯕ ꯀꯨꯏꯔꯕꯅꯤ꯫ ꯑꯩꯅ ꯆꯍꯤ 12 ꯁꯨꯔꯛꯄꯗꯅꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯗꯦꯜꯂꯤꯗ ꯆꯠꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯆꯍꯤ 15 ꯁꯨꯔꯛꯄꯗꯗꯤ ꯏꯃꯥ ꯄꯥꯕꯨꯡꯗꯣ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯎꯕ ꯐꯪꯉꯤ꯫ ꯉꯥꯟꯕꯅ ꯃꯐꯝ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯡꯍꯟꯒꯅꯤ꯫ ꯆꯦꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯗ ꯂꯩꯔꯦꯗꯅ꯫ ꯇꯣꯅꯥꯎ ꯋꯥꯔꯤꯗꯣ ꯇꯥꯕꯗ, ꯑꯩꯁ, ꯏꯆꯦ ꯀꯥꯏꯅ ꯄꯜꯂꯤꯁꯤꯅ ꯀꯩꯅꯣ? ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯕ ꯖꯥꯠꯂꯥ? ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯗ? ꯂꯥꯟ ꯁꯣꯏꯗ꯭ꯔꯦ꯫ ꯁꯨꯝ ꯂꯥꯛꯄꯅ ꯌꯧꯔꯛꯂꯦ ꯉꯥꯟꯕ ꯍꯣꯏꯒꯤ ꯃꯌꯨꯝ꯫ ꯒꯥꯔꯤꯗꯨ ꯍꯦꯛ ꯊꯧꯖꯤꯜꯂꯒ ꯈꯥꯝꯈꯤꯕꯒ ꯉꯥꯟꯕ, ꯇꯅꯨꯁ꯭ꯔꯤ ꯄꯨꯂꯞ ꯀꯨꯝꯊꯔꯛꯂꯦ꯫ ꯇꯣꯅꯥꯎꯁꯨ ꯃꯅꯤꯡꯗ ꯇꯞꯅ ꯏꯟꯅꯔꯛꯏ꯫ ꯉꯥꯟꯕ ꯂꯥꯛꯂꯦ ꯇꯥꯕꯗ ꯂꯩꯆꯤꯜ ꯃꯈꯨꯠꯇ ꯈꯕꯔ ꯃꯆꯦꯠ ꯑꯃꯒ ꯃꯩꯈꯦꯠꯀ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯇꯣꯅꯥꯎ ꯃꯅꯤꯡꯗ ꯇꯞꯅ, ꯁꯣꯏꯔꯣꯏ ꯂꯥꯟ ꯑꯃꯗꯤ꯫ ꯂꯩꯆꯤꯜ ꯈꯕꯔ ꯑꯗꯨ ꯃꯩ ꯆꯨꯗꯨꯅ ꯊꯝꯂꯒ ꯅꯣꯟꯈꯠꯂꯛꯏ꯫ ꯉꯥꯟꯕꯁꯨ ꯇꯅꯨꯁ꯭ꯔꯤꯁꯨ ꯀꯥꯜꯂꯤ꯫ ꯂꯩꯆꯤꯜꯅ, ꯗꯗꯥ ꯆꯪꯉꯣ, ꯇꯅꯨ ꯂꯥꯛꯑꯣ꯫ ꯇꯅꯨ ꯃꯤ ꯌꯥꯝ ꯀꯨꯏꯗꯦ ꯐꯠ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯆꯤꯜꯒꯤ ꯃꯅꯤꯡꯗ ꯂꯥꯛꯂꯦ꯫ ꯆꯥꯛꯈꯨꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯂꯩꯆꯤꯜꯅ, ꯇꯅꯨ ꯂꯥꯛꯑꯣ, ꯅꯪꯒꯤ ꯀꯥꯁꯦ ꯑꯁꯣꯝꯗꯅꯦ, ꯐꯤ ꯍꯣꯡꯗꯣꯛꯎ ꯂꯥꯛꯑꯣ꯫ ꯇꯅꯨꯁꯨ ꯃꯅꯤꯡꯗ ꯏꯟꯅꯔꯛꯏ꯫ ꯆꯦ, ꯁꯥꯎꯗꯤ ꯁꯥꯎꯕꯤꯅꯨꯀꯣ꯫ ꯆꯦꯒꯤ ꯏꯅꯥꯎꯄꯤꯒꯤ ꯃꯁꯛꯇꯣ ꯑꯩꯁꯨ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ꯫ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯑꯩ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯩꯆꯤꯜ ꯍꯥꯏꯐꯦꯠꯇꯃꯛ ꯅꯣꯛꯂꯒ, ꯍꯣꯏ꯫ ꯎꯄꯨꯗꯒꯤ ꯐꯅꯦꯛ ꯐꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯇꯅꯨꯁ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯒ, ꯇꯅꯨ, ꯇꯣ ꯃꯥꯒꯤ ꯃꯁꯛꯅꯤ, ꯅꯨꯡꯁꯤꯕꯅꯤ ꯏꯅꯥꯎꯁꯦ꯫ ꯇꯅꯨꯁ꯭ꯔꯤꯁꯨ ꯐꯣꯇꯣ ꯑꯗꯨ ꯇꯥꯞ ꯂꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯌꯥ, ꯁꯤꯗꯤ ꯌꯥꯝ ꯃꯥꯟꯅꯩꯌꯦ꯫ ꯀꯦꯔꯦꯛꯇꯔꯗꯤ ꯃꯥꯟꯅꯕ꯭ꯔꯥ? ꯃꯄꯥꯟ ꯊꯣꯡꯗꯤ ꯃꯥꯟꯅꯩ, ꯃꯅꯨꯡꯗꯤ ꯈꯪꯗꯦ꯫ ꯂꯩꯆꯤꯜ ꯉꯥꯟꯕꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯇꯅꯨ, ꯅꯪꯅꯦ ꯐꯤꯔꯣꯜ ꯁꯦꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯑꯣꯀꯣ꯫ ꯂꯩꯆꯤꯜ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯂꯒ, ꯗꯗꯥ, ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯔꯨꯔꯦ꯫ ꯉꯥꯟꯕꯁꯨ ꯇꯞꯅ ꯐꯨꯔꯤꯠꯇꯣ ꯂꯧꯊꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯨꯛꯆꯦꯞ ꯑꯗꯨꯁꯨ ꯍꯤꯗꯥꯛ ꯊꯣꯝꯗꯨꯅ ꯌꯦꯠꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯁ, ꯌꯥꯝ ꯅꯥꯔꯝꯅꯤꯌꯦ꯫ ꯅꯥꯗꯦꯗ꯫ ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯕꯤꯌꯨꯔꯥ? ꯅꯪꯅ ꯌꯥꯝꯅ ꯍꯔꯥꯎꯒꯗꯕ꯫ ꯀꯩ ꯋꯥꯅꯣ? ꯑꯗꯨꯕꯨꯔꯣ, ꯃꯤ ꯃꯆꯥ ꯑꯃ ꯄꯥꯏꯊꯣꯔꯛꯑꯅꯤ ꯍꯥꯏꯕ, ꯅꯪꯉꯣꯟꯗ ꯕꯕꯥ ꯀꯧꯅꯕ꯫ ꯉꯥꯟꯕ ꯂꯩꯆꯤꯜꯕꯨ ꯑꯃꯨꯛꯇ ꯌꯦꯡꯗꯕ ꯃꯑꯣꯡꯗ ꯑꯉꯛꯄ ꯈꯟꯖꯥꯟꯅꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯆꯤꯜꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯝꯖꯔꯤ꯫ ꯉꯥꯟꯕ ꯍꯧꯖꯤꯛꯇꯗ ꯅꯣꯛꯇꯨꯅ ꯂꯩꯆꯤꯜꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯆꯪꯁꯤꯜꯂꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯍꯔꯥꯎꯕ꯭ꯔꯥ? ꯍꯔꯥꯎꯗ꯭ꯔꯗꯤ꯫ ꯆꯤꯡꯅꯔ ꯂꯩꯆꯤꯜ ꯉꯥꯟꯕꯗ ꯌꯦꯡꯂꯒ, ꯗꯗꯥ, ꯀꯩꯗꯧꯔꯒꯦ? ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯇꯥꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯀꯗꯥꯏꯗ ꯇꯥꯔꯤꯕ? ꯋꯥꯔꯧꯕ ꯁꯛꯇꯝꯅꯤ ꯇꯥꯔꯤꯕꯁꯤ꯫ ꯃꯇꯝ ꯀꯨꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ꯫ ꯑꯗꯨꯕꯨꯅꯦ,
Nangbu nungshibase mahing tahangi khanganako macha dadagi macha. Leichul wahi aduda munna yenglae. Nang kidore habano lamlanbi kana amaga thengnara braba. Ase yari. Tapna leichul bu mathada kunsilae. Leichul su nganbagi mathada leiduna nganbada oinajay. Tanusri thongjiladudagi iche anido khangpre khangna handokne tanu leplaga khudombido mayana chiklaga nokmi yengtuna leiramle. Leichulna kidore imana chagising chana badorase haye. Leichul thoklakle tanu tapna che nangna haibu nupado masakati phasaba natro photo dudi idik yawramgani. Leichul noplaga phasabani noide daga adum hairap manabani. Che imana asum imungi misingdo koro hayo haye. Leichul ngakna kahino hairise khangde sumaina khak hairakpani. Leichul ga tanuga puza hoida lakle manungda changlaklaga indomcha imana la oye. Puzana hoi hoi aima imbe madura anthokna mana khreda. Mina indomcha kawena maswikta kawre. Indomcha aisu ngasai khangbani khuman thiamada manarambuanida. Puza nahonana tanubu ningsinglae. Somdana kamdori tonaw nganbagi manakta famduna phone ado puthoktuna kari na utle. Matam kuina leminarapana ay tamoda minamba pamde. Angang ase kanagino haibudi khangde. Adubu itay mase loyaga nungtige ayuk namidang khangdana unabani. Masimakte loyagi treatment gidamaktani hai. Adubu loyana tanu oinu utuna. Wa makatarakdringay phone gi screen aduda tariba mamido yengna makhutuna makataraglanu haina ingit tawrae. Thokro haina so ingit oina hairagle machinda tapna solae. Macha nang dadabo amuk hana nam thak tawrabra. Dada khangi nang gayga kidonungda nuksi khungthang thangminna haiba. Kaukre numit aduki thaudok masa ado normal da leikhidabana. Leichul mahaki asengba matau karamna khanglakani nupa mahakna. Adumak lana loina duna punsi pikhamna khidawribra